class 11 exam gi pangthoktriba subject ki question leak oikhre nauna question semlaga matam amuk leptuna exam pangthoklagani Mahendra Council of Higher Secondary Education Manipur ko semna handak sahi gi pangthokpa hokraba class 11 exam gi pangthoktriba subject singi question leak oirakpadagi subject singdugi nauna question semduna amuk hana matam leptuna exam pangthokna bakhankhre asiguma leak ohenba sida chenariba sing thidoktuना मखोई मथक्ता चप चाब एक्शन लौगनी हाइना काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम की चेयरमैन लमाबम महेंद्र न फुंगदोखरे कोसेम की ऑफिस ता पांगथोखिबा पावगी मिफम अमदा कोसेम की चेयरमैन लमाबम महेंद्र न हाइखिबदा हंदा कोसेम न लौदुना था असिगी तरा तरेत की हौदुना मार्च कुनग तरुक फावो पांगथोकदौरिबा क्लास 11 की एग्जामिनेशन असिदा फेब्रुआरी कुनग मथोइदगी मार्च कुनग तरुक फावोदा पांगथोकदौरिबा Physics, Chemistry, Mathematics, Biology, Manipuri yauna major subjects sing question paper leak oirakli ba asina lebak miyamda nungaitaba pokhale asigumba phibam asi tholakpana kosemna emergency meeting ama kauduna tholakli ba thodok sing asigi matangna kupna khanare maduda exam asi makhatana anauba schedule ama thoktriba fawba pangthoktana ba warep laure aduga anau question semduna pangthokkodoriba subject asigi anauba schedule leptuna exam pangthoklagane nauna schedule lepkodoriba asi paper setting tawduna april fawbugi manungna pangthokna bo honagane masida exam pangthokraba subject sing de amuk hanbagi wafam lairoi maramaduna manipur da lairiba higher secondary school sing principal singna tha asigi kunga mari fawbugi manungda leak oikraba question paper sing punama pek kaidana amuk hana question pirakadabane karigumba question adu thilaktaba yawrabadi maduda leak ohenbani haina launaba wafam su lakani haike mana makhata na hakibida class 11 exam gi question paper bu social media da amaga thadoknarakpa asina question da natana lebak miyam da nungai handaba haibadu ohele masina kanana kanabu thajagadabano haiba wafam tholakle kanagumba kharana mahairoi singda wadana exam thanaba tharokliba thawung asi yamna lebak thibene class 11 gi mahairoi sing asi drop out tahondana ba policy leizari bane institution na laujaba se yengjaba practical su makoina punamak taujaba exam sida asigi mamong tadaba thawuk satharakpa asidi angakpa poe mahairoi singi mama mapa oiba singda nungaitaba pokhaliba wana honariba mahairoi singda asigumba sina khudong sadaba thokhaliba asi thoktanaba punamakta cooperation pibiyo kosemna honariba asi lebak miyamgi amasum mahairoi singi yefanabane manipur gi leiriba cultural history amasum atai hiram khudingmak kanba ngamlamba khanganana ba hona duna lakpane asigumba mong tadana tarokliba asi thidoknaba thabak su paikhatlagane maduda lenga ki school chenaramba taragadi oza amasum principal gi mathakta action lakhotnaba mofam khannaba aduga private school oiragana school adugi recognition appreciation kakkani haki